Ngasigi fazarba numit asidasu ishwargi wahi khra mayamgi mafamda tahanjage. Wahisin asi patokring mamangda Jesu Christ gi maramda dokjage. Jesu Christ asi taibang palasida taibang miyoiba papi singi damakta papki usan silminanaba lakpikhiba adumba ishwar amani. Aduba aikoi taibang miyoiba asinadi taibang palasida aikoina mahapu khangjaba loksinjaba ngamjate. Taibang palasida nattanadi aikoi bo paptagi kanbiba ngamba atei kanasu leite sastra sida phongdokpiba duni. Aikoi miyoiba singi marakta aikoina apamba aikoina chatningba laining laison kaya ama taibang palasida jati punamangna chattuna lei adubu hayeng nahaki thawai duna naki hakchang adu khainaramba matungda naki thawai duna kadaida chatkani naki thawai duna kadaida leigani haibase karamadana khangba ngamde. Christian punchi natna taibang palasida Bible sidagi akoina Jesu Christ bu thajakraba macha singkhak natna atei kanamatana khangba ngamde. Maramdi Bible asida mayek singna phongdokpibani. Jesu Christ bu thajadrabadi nahaki thawai adu hayeng mutpa naidraba toki matik awabana thallaba maisa marak aduda Bible gi matungina norok haina hai norok aduda chatkani haibasi shastra sida mayek singna phongdokpibani. John chapter 14 gi verse 6 asida aikoina ubo phangi Jesu nam sebok sing aduda hai mangonda hai lambi adusu asumba adusu hingba adusu aini aigi ipana nattanadi mi kana amatanasu ipagi mafamda thongde hai. Jesu Christ thajaba khak nattanadi nakoina sargalaiba aduda chaningabasu chatpa phangoi nakoina leiningabasu leiba phangoi. Jesu Christ thajaba khak nattanadi upai amata leite haibase John chapter 14 gi 6 verse 6 asida mek singna phongdokpiba dun. Aduna aikoina taibang palasida hinglingai matam asida aikoina taibang palasida leiringi matam asida aikoina Jesu Christ bu khangjaduna Jesu Christ bu loksinjaba asi asoki matik tangai phadaba ma hojiki taibang palasida hojiki mirol asida oi. Aduga aikoina se amuka yengba yai pakon chappa singi thabak pandu mari ada trani thoi asida su aikoina ubu phangi amasung atei kanagi dasu aran khubam leite maramdi madugi mapana aikoi bu kanbi gadaba mi singi marakta piraba atei ming amata atiagi makhada leite hai. Aikoi bu kanbiba ngamba aikoi bu sargalaibakta pubiba ngamba aikoi bu nungaina thambiba ngamba adumba ming amata atiagi makhada leite hai. Jesu Christ khak natna Jesu Christ gi ming khak natna atiagi makhada ming amata leite hai. Masida pongsop subchilabani aikoina chaningba aikoina oiningba aikoina khurumningba aikoigi laining laison kayama aikoina khurumba yai chalamba yai madu aikoigi apamane mi gi apamane adubu hayeng nahake thawai adubu sargada pubiba ngamba hayeng nahake thawai adubu nungaiba mafam aduda chalhanbiba ngambasi atei kanasu natte hai. Taibang palasida ming ama khaktani madugi ming adu kanano haiba matamda Jesu Christ khaktani sini nausi. Ngasi nahangna Jesu Christ gi ming tabda sauramba yai ngasi nahangna Jesu Christ gi ming tabda na hainaramdaba yai adubu nahakpu kanbiba ngamadi mahak khak natana taibang palasida ming amata lei. Aikoina Bible asi pajarabadi aikoina nainajarabadi aikoina khangba ngamuni asum asengbasi kadino haibasi aikoina mayek sen khangba ngamuni sini nausin. Nahaki nasa singna phathaba thabak tawrusu nahaki nasado nahangna asoke matik nungsigani nahaki nasado hatu hairoi nahaki nasado halu madu jenda thamu hairoi. Anam phattaba macha oirasu mapadan machadu kaningani mapadan machadu nungsigani adubu ayokpa mapana macha ayokpa oirabadi mahaki mapaduna macha adubu ayokpa oibagi maramna mahana madu hatoko madu jela thamgo haikini karigino masi yamna khetnabani adunani Bible asidaka shastra khodimak naina jaba amadi akoina shastra khodimak akoina yengapa matamda yamna khetnaba akoina uba phanglibasi aduna Bible dadi kari hai nahak migi maran kokpiu nungsiyu thauja layu ngakpi ayu pap tawgunu afabada taw migi mabuk nungainaba thabak ngakta taw haina Bible asida phongdokpiu nahaki thamui aduda nungsiba leitrabadi nahakna kanagumba babu ngakpiba kokpiba ngamdrabadi nahak ishwar ningbagi Jesu Christ thaja nangonda leite nahakna ishwar adu asem asum adu nahakna utchaba ngamlabadi thabak oina pangthokchaba ngamlabadi nahaki thamuida ishwarna ningthoina panbi chinausi adunani shastra khodimakta amadi dharma khodimakta khenaba kaya ama leiribasi miyoiba aikoina pambasi karino isine nauchi afaba adu khaktani afaba du aikoina pamjai adubu aikoina phangbadi ngamde aikoina tawbadi ngamde karigino haiba matamda afaba du tarukpa matamda aikoi awaba nangi awaba tai
ꯑꯗꯨꯅꯅꯤ ꯑꯐꯕꯒꯤ ꯗꯃꯛ ꯂꯦꯞꯆꯕ ꯉꯝꯃꯛꯇ꯭ꯔꯤꯕꯁꯤ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯞꯁꯟꯅ ꯊꯜꯂꯕ ꯃꯤ ꯏꯃꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯐꯔꯥ ꯗꯂꯥꯟ ꯁꯥꯗꯅ ꯖꯤꯞ ꯀꯥꯔ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯗꯨꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗꯁꯨ ꯑꯐꯕ ꯇꯧꯅꯤꯡꯕ ꯑꯐꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯥꯝꯕꯣꯛ ꯁꯪ ꯑꯃꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯖꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯄꯥꯝꯅꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯗꯕꯒꯤ ꯃꯔꯝꯅ ꯐꯠꯇꯕ ꯊꯕꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯆꯠꯂꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯑꯩꯅ ꯁꯔꯒꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯔꯒ ꯑꯗꯨꯗ ꯂꯩꯅꯤꯡꯂꯕꯗꯤ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗ ꯑꯩꯅ ꯑꯋꯥꯕ ꯑꯅꯪꯕ ꯈꯔ ꯈꯥꯡꯕ ꯇꯥꯏ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯅꯪꯕ ꯈꯥꯡꯕꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯐꯠꯇꯕꯔꯣꯝꯗ ꯍꯦꯟꯅ ꯆꯠꯄ ꯑꯃꯗꯤ ꯍꯦꯟꯅ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯠꯄ ꯍꯦꯟꯒꯠꯂꯛꯏꯕꯁꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯐꯕꯗꯨ ꯅꯍꯥꯛꯅ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯁꯔꯒ ꯂꯩꯕ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯉꯁꯤ ꯅꯍꯥꯛꯅ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯡꯖꯕ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯊꯥꯖꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯐꯨꯕꯤ ꯆꯩꯕꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯕꯤ ꯂꯩꯀꯥꯏꯗꯒꯤ ꯏꯟꯊꯣꯛꯄꯤ ꯃꯈꯣꯏꯅ ꯆꯩꯕꯤ ꯉꯥꯡꯕꯤ ꯑꯗꯨꯒꯨꯝꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯣꯔꯒꯤꯗꯃꯛ ꯃꯈꯣꯏꯅ ꯍꯤꯡꯂꯤ ꯍꯌꯦꯡ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯒꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯒꯒꯤ ꯂꯩꯀꯣꯜ ꯐꯖꯔꯕ ꯃꯐꯝ ꯏꯁꯣꯔꯅ ꯂꯩꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯌꯦꯛꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯏꯟꯊꯣꯛꯄꯤꯕ ꯃꯇꯝꯗ ꯆꯩꯍꯠꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯅ ꯂꯩꯔꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯅꯍꯥꯛꯁꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯐꯪꯂꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯄꯥꯞ ꯆꯦꯟꯕ ꯐꯠꯇꯕ ꯇꯧꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯍꯥꯛ ꯑꯁꯤ ꯃꯤ ꯍꯥꯠꯂꯝꯕ ꯌꯥꯏ ꯅꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯌꯥꯏ ꯅꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯇꯅ ꯊꯟꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯊꯟꯕ ꯑꯃꯗꯤ ꯅꯍꯥꯛ ꯅꯤꯁꯥꯗ ꯂꯩꯆꯨꯕ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯂꯝꯕ ꯌꯥꯏ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯟꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯡ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯅꯍꯥꯛꯀꯤ ꯅꯔꯥꯟ ꯄꯨꯝꯕ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯄꯜꯂꯒ ꯍꯥꯏꯗꯣꯛꯆꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯕ ꯄꯥꯞ ꯃꯌꯥꯝ ꯐꯠꯇꯕ ꯊꯕꯛ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯄꯤꯈꯤꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯖꯥꯇꯤ ꯈꯥꯏꯗꯣꯛꯄ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯑꯃꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯕꯅꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯁꯤꯕꯤꯔꯒꯦ ꯏ ꯇꯥꯕꯤꯔꯒꯦ ꯑꯋꯥꯕ ꯈꯪꯕꯤꯔꯒꯦ ꯃꯤꯁꯤꯡꯒꯤ ꯆꯩꯐꯨ ꯆꯩꯔꯥ ꯃꯌꯥꯝꯗꯣ ꯈꯪꯕꯤꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯇꯤꯡꯒꯪꯒꯤ ꯂꯨꯍꯨꯞ ꯎꯞꯄꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌా ꯈꯥꯡꯉꯒ ꯍꯌꯦꯡ ꯃꯈꯣꯏꯅ ꯁꯤꯖꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯏꯕꯪ ꯄꯥꯜ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯑꯗꯨꯒ ꯍꯤꯡꯒꯠꯄꯤꯕ ꯑꯗꯨꯝꯕ ꯏꯁꯣꯔ ꯑꯗꯨꯝꯕ ꯃꯤꯡ ꯑꯃꯇ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯐꯪꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯗꯕꯒꯤ ꯃꯔꯝꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯍꯧꯔꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯍꯧꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯃꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯖꯕ ꯑꯃꯗꯤ ꯊꯨꯡꯖꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯁꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯏꯁꯣꯔꯕꯨ ꯍꯨꯟꯇꯣꯛꯑꯃꯛ ꯆꯦꯟꯈꯤꯒꯗꯧꯕ ꯅꯠꯇꯦ ꯍꯦꯟꯅ ꯊꯋꯥꯏ ꯊꯥꯔꯁꯨ ꯏꯁꯣꯔꯒꯤꯗꯃꯛ ꯂꯦꯞꯆꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯄ ꯂꯦꯞꯄ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯤꯅꯤꯡꯕ ꯃꯈꯣꯏꯅ ꯊꯤꯡꯁꯅꯨ ꯆꯩꯅꯤꯡꯕ ꯃꯈꯣꯏꯅ ꯆꯩꯁꯅꯨ ꯐꯨꯅꯤꯡꯕ ꯃꯈꯣꯏꯅ ꯐꯨꯖꯁꯅꯨ ꯃꯈꯣꯏꯒꯤ ꯍꯛ ꯑꯃꯗꯤ ꯑꯙꯤꯀꯥꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯍꯛ ꯑꯃꯗꯤ ꯑꯙꯤꯀꯥꯔ ꯄꯨꯝꯅꯃꯛ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕ ꯉꯝꯃꯣꯏ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯕ ꯉꯝꯃꯣꯏ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯊꯥꯖꯈ꯭ꯔꯕꯁꯤꯡꯅ ꯍꯦꯟꯅ ꯁꯟꯗꯣꯛꯄ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯗꯅ ꯃꯀꯨꯝ ꯃꯊꯥ ꯅꯥꯏꯗꯅ ꯏꯔꯥꯡ ꯏꯃꯤꯠ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯁꯟꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯖꯗ꯭ꯔꯤꯕ ꯃꯥꯡꯈꯤꯒꯗꯧꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯀꯟꯕꯤꯕ ꯑꯁꯤ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯑꯩ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯗꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯃꯊꯤ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 12ꯅꯤꯊꯣꯏꯗꯒꯤꯅ 13 ꯑꯁꯤ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ
Nakoi karamna khanbage kanagumba nipa amagi yaw chama leiba adugi maraktagi ama mangkhrabadi yengbiyu ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎ ꯆꯥꯝꯃ ꯑꯩꯈꯣꯏꯅ ꯂꯣꯏꯔꯦ ꯆꯥꯝꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ 69 ꯑꯗꯨꯕꯨ ꯆꯤꯡꯗ ꯊꯅꯝꯂꯒ ꯃꯥꯡꯈꯤꯕ ꯑꯗꯨ ꯊꯤꯕ ꯆꯠꯂꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯆꯥꯝꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯎ 69 ꯍꯥꯏꯕꯗꯤ 99 ꯌꯥꯎ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯅ ꯃꯥꯡꯈꯤꯕ ꯌꯥꯎ ꯑꯗꯨ ꯊꯤꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯑꯃꯁꯨꯡ ꯃꯥꯅ ꯃꯗꯨ ꯐꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯊꯪꯉꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯃꯥꯡꯗꯕ 69 ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯗꯨꯗ ꯍꯔꯥꯎꯖꯩ ꯃꯥꯒꯤ ꯌꯥꯎ ꯆꯥꯝꯃ ꯂꯩꯕꯒꯤ ꯃꯅꯨꯡꯗꯨꯗ 69 ꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ 99 ꯗꯨ ꯊꯝꯃꯝꯃꯒ ꯃꯥꯡꯈꯤꯕ ꯌꯥꯎ ꯑꯗꯨ ꯊꯤꯔꯨꯔꯒ ꯐꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯎ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯆꯨꯞꯄꯒ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯣ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯌꯥꯎ ꯑꯃꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯎꯋꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯀꯣ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤꯒꯤ ꯑꯃ ꯃꯥꯡꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯥꯡꯗ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯑꯄꯤꯛꯄꯁꯤꯡ ꯍꯥꯏꯕꯗꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯏꯁꯣꯔꯕꯨ ꯂꯧꯁꯤꯟꯖꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯡꯕꯁꯦ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯝꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ 69 ꯏꯁꯣꯔ ꯊꯥꯖꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏ ꯁꯔꯒꯗꯨꯗ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯂꯩꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯈꯣꯏꯅꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕꯒꯤ ꯃꯄꯥꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯣꯔꯣꯛꯇ ꯂꯩꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯖꯥꯇꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯈꯥꯏꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯛ ꯃꯤꯃꯥꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯥꯏꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯅ ꯈꯥꯏꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯑꯃꯈꯛꯇꯅꯤ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯅ ꯅꯣꯔꯣꯛꯇ ꯆꯠꯄ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯅ ꯁꯔꯒꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯄꯥꯝꯗꯦ ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯆꯠꯄ ꯑꯗꯨ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ngasi nahakna Jesu Krista thajadringai ngasi nahakna Jesu Krista loksenjadringai nahaki punchi loigibo matamda nahaki thawai do norokta chatkani habase mayaksing phungdokpibani adunani isin enaksing aikoina ngasi isor bu khangjagraba isor ki masasing oijakraba aikoina are palaitana makum bata laitana isor ki wapap sandokliba isor ki waising je haidok charibase nahaki thamoida krot nahaki thamoida sauningba nahaki thamoida kalakpa chainingba asigumba fattaba wakhal kaya ama pongba yai adubu nah mikup matang khantha biraga aikoina sandok chariba wapausing asi nahakna loksinjaraga tajaraga isor ki achumba lambi do lakchaba ngamlabadi nahaki punchi adu hayeng isorna asoki matik nungsina nahak pusarga pukhat pigani ichini nauji sargada chatpa ngamnana ba hojikte yauna nahak thorang tobiyo nahak Jesu Krista bu thajabiyo Jesu Krista asi kanano haipsi na khangba ngamnana ba hona biyo nahana honadrabadi nahana thijendrabadi isor asi nahana khangba ngamoi ichini nausi taibang palis da hingliba punchi matek asidi matam khara khaktani aikoina taibang palis da leiriba sisu matam khara khaktagi lamkoiba amagumna aikoina leiribani ichini nausi ngasi hayeng nahaki punchi kani oigani nahana khangde adubu punchi asina henglingai matek asida mikup asida akoina Jesu Krista asi thasaba amade loksinjaba asi mahake tung injabasi asuk matek tangai pade mi singna cheningba chaijasunu nganingba ngangjasunu hainingba haijasunu dharma hongi haige haijasunu mi gi mama phajabida mama kawi haige haijasunu mapa phajabida mapa kawi haige haijasunu mi gi lining lai son chali haige haijasunu adubu asengba achumba isor adudi akoina loksin pham thoktabra jini nausi asi taibang palista ming kaya ma leriba koti kuntraum do hena leiliba bangai maki apa magi matungina chali bangakani adubu koti kuntraum do sina nahaki thawai do kan ngamoi haibasi mayak sieng na phungdopi bani aduna ngasi nahangna pungning hongduna ngasi nahangna achumba lambis lakchaduna Jesu Krista si thajabasi asokki matik tangai pade chene nauksing nahak ki thamoi aduda isorna wangang bi bangamna ba nahna isorgi ming kokjaduna nahangna isorgi tung injabasi asokki matik tangai pade nahaki thamoi aduda nahaki imung adudi ingthapa pamlabadi nahna achum adu panglabadi nahna achum adu khaningba oirabadi nahna Jesu Krista ki ahingba waising si pajabasi asokki matik tangai pade mahko loksinjaba nattanadi nahpo kanbiba ngamba taibung palasita kana asu leite habase mayak sengna phongdokpibani mangkhiba yaw amagumna nahpo isona phangba pami nahpo isona konchindna nahpo chupiba pami nahpo sargalaipak dote isona mapal naidaba nuksina isor ki thaujalna nahpo yombiba pami haibase asigi message asida aina pijaning baduni thagatjari tajakraba khudingi matakta isona mapal naidaba bor pibiba oisinu amen